ꯈꯨꯔꯨꯝꯖꯔꯤ Manipur future film bu support tabiriba amadi lamda masda leiriba akhoi bu takpi tambiriba oja guru singh bu hammakta ikonona khurumjari Rongmei future film KAKWM hairiba film asigi isai kayama athuba matamda release tawjaragani aduga hairiba film asi Rongmei gi maming leirba artist kayamana saruk yajari aduga ai amadi tajik sunsu special appearance oina film asi saruk yajari film asi aigi ibung thaimei ZLRN gi direction makada namjakiba film ni aduna mayam gi support ngaijari mayam gi support na khoi gi di kayak ni haizaninge aduna mayam na no artist sing bu support to view Rongmei ichinnaw gi film asi bu mayam na ngairase yengmina na ba haina aigi mai kai gi sai thank you